Supreme Leader Ayatollah Ali Khamenei Hatnaba Israel na Paikhatlakpa Thourang ama President Donald Trump na YAKHIDRE HAINA US official AMANA PHONGDOKKHRE Thourang adu tawdanaba White House na Israeli official singda mayek sengna khanghanki HAINA masak takthokhtaba official aduna phongdokhi pawasi reason aduda Iran hena lan hena Chauhandanaba Trumpgi pandamni HAINA paugi source asina hairi June gi tarik 16 Israel la thokpa langi thogdok adudagi hauraga Iran amasung Israel gi marakta lan asi nongmo gi tamthiba helakli Israel na Iran gi military amasung nuclear infrastructure da thugaiba langi oiba khongthang sing paikhatli masina nuclear amasung military site sing surface to surface missile production facility sing detection radar site sing amasung surface to air missile launcher sing yauri Israel gi air strike sing na Iran gi defense minister gi headquarter amasung Tehran gi manak ki nuclear program mari leinaba site sing da target tawki Associated Press AP da International Atomic Energy Agency IAEA na phongdokkibada Israel gi air strike sing na Iran gi Natanz enrichment site ki makhada leiba centrifuge hole sing da direct impact sing leiki haina khanghali masina Iran gi nuclear program da hena chauna sohalaba phibam oiri official aduna makha taraduna haikibada Khamenei Hatnaba Thourang adu reason aduda lan thoknaba amasung mang takhangadaba khongthang ama oi haina thamlaki US ki president na Iran na nuclear weapon paihandanabagi damak deal sign tongnaba akanba wafam thamduna lakibani G7 summit ki matungda su Trump na Israel amasung Iran gi lan asigi matangda ceasefire gi phibam amagi damak taksin kibani China Turkey amasung G7 leaders sing yauna lan asi hena chawhandanabagi damak kupna khana neinaki makoina ceasefire amasung diplomacy gi lambi sing sijananaba hotnari adubu Israel gi prime minister Benjamin Netanyahu na lan asi existential nuclear amasung missile gi wathok sing lephanabagi damak ni hairi lan asi chawrakliba sina regional amasung malemgi security da chawna impact thokalaba yai US amasung Israel gi khongthang asina Iran ga loinana hena achawba thodok ama thokalaba yai